ꯑꯣꯀꯦ ꯇꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯔꯣꯏ ꯍꯟꯗꯛꯀꯤ ꯋꯥꯀꯞ ꯑꯦꯃꯦꯟꯃꯦꯟ ꯃꯇꯥꯡꯁꯤꯗ ꯏꯟꯗꯤꯌꯥꯁꯤ ꯑꯩ ꯋꯥꯈꯜꯗꯀꯣ ꯍꯥꯏꯗꯤ ꯑꯆꯧꯕ ꯖꯦꯅꯔꯦꯜ ꯋꯥꯂꯥꯕꯥꯒꯅ ꯃꯦꯁꯦꯀꯔꯗ ꯃꯤ ꯊꯥꯎꯖꯟ ꯁꯤꯈꯤꯕꯗꯣ ꯕ꯭ꯔꯤꯇꯤꯁꯅ ꯍꯥꯠꯂꯒ ꯊꯥꯡ ꯃꯀꯛ ꯍꯠꯈꯤꯕꯗꯣ ꯑꯗꯒꯤ ꯑꯃꯨꯛ ꯍꯤꯟꯗꯨꯒ ꯃꯨꯁꯜꯃꯥꯟꯒ ꯑꯃꯛꯀ ꯀꯩꯅꯣ ꯇꯧꯅꯔꯒ ꯀꯩꯗꯧꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁꯥꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯃꯔꯨꯗ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯅꯣꯡꯃꯩ ꯃꯔꯨꯗꯣ ꯆꯨꯞꯄꯣꯅ ꯇꯧꯔꯒ ꯃꯨꯁꯜꯃꯥꯟ ꯁꯤꯐꯥꯏ ꯃꯣꯏ ꯕ꯭ꯔꯤꯇꯤꯁꯀꯤꯗ ꯌꯥꯎꯕꯅꯤꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯤꯟꯗꯨ ꯑꯗꯨꯒꯤꯗꯨ ꯕ꯭ꯔꯤꯇꯤꯁꯅ ꯁꯤꯟꯕꯅꯦꯕ ꯍꯤꯟꯗꯨꯒ ꯃꯨꯁꯂꯤꯝꯒ ꯈꯠꯅꯅꯉꯥꯏꯗꯃꯛꯇ ꯃꯇꯝꯗꯨꯗ ꯕ꯭ꯔꯤꯇꯤꯁꯅ ꯁꯤꯜꯂꯝꯃꯦꯕ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯀꯔꯝꯕ ꯀꯩꯅꯣ ꯌꯥꯔꯣꯏꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯆꯥꯎꯈꯠꯄ ꯈꯤꯇꯪ ꯋꯥꯠꯈꯤꯅꯤꯗ ꯊꯤꯟꯊꯈꯤꯅꯤꯗ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯏꯁꯨ ꯃꯌꯥꯝꯁꯤ ꯆꯥꯎꯈꯠꯄ ꯀꯥꯟꯗ ꯑꯗꯨꯝ ꯊꯤꯟꯊꯅꯦꯕ ꯏꯁꯨꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤꯌꯦ ꯁꯤ ꯁꯔꯀꯥꯔ ꯄꯥꯜꯂꯤꯕ ꯕꯤꯖꯦꯄꯤꯁꯦ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯤ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯦ ꯑꯐꯕ ꯑꯝꯇ ꯂꯥꯛꯇꯦꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗ मोदी करा चाय वाला बोला अभी सरकार लेकर मगन होना नहीं आई तो मीना मी सीता दे राहुल गांधी होना फोंग फोंग लाओ ना भी तो आई तलाई भी जो खन लो मैं के खनना आईडी राहुल गांधी से पायरा ने हाई बगी अकी योजना हन्ने मा से मंफा कई तो लेरमे 2027 की पीएम जी राहुल गांधी ने हायर दुबो अदगी मा से तुम तौदना नमपू जामू तौदना हिंदू मयामसीदा थाजहल्लकांदा माना पायरगा लई हाई पोसक्तुनेब मा खल्लिसि हिंदूनदि इंडियासिदा 90% ने 90 नते 80 75 के मचो 75 नते 79% अखोइगिने 15% मुस्लिम 15% आई 90 मोय मयामसिना तबियगा सुमा दम ओयगा लईगे हाइबगी फिफमदने माने माने अदु फिफमदने दैरक मोदी दौस अदु ओइरोयबा यारोयबा हिंदूदसु माबु यादब मैम याउरि यारि माने तौरिबा थौंदो अदगी अयामना मोयगी पिन फोसी बैलेट पेपर सिजनबना मातुरेबा मोय मिशन से सिदगिने ईवीएम सिदैने अयामना मागी लोइना चलाइरिस बहुत चुम्मे मुस्लिम को यो मका बीजेपी जो कदा चेन केबा चेन मसी सिनाने वित्तौसि अखोइना मयुंगदा हाइदि मई ऐसी पोने न खंगदा लैरब नत्रो माने अदुरा चोंगजलुमने अखोइना माने अदुग मैसा हजि फंगने अखोइना मैसा फंगने अखोइना कांग्रेस ना कई दोंगैदा धर्मदा दै करीदा तौरतेबा आई वखलोंदा हाइतारे को इंडिया से चौखटपा इंडिया मोगी हाइब तारगति धर्मदा मागी चनिंगबा धर्म चलु राइट टू रिलीजन फ्रीडम लाई अदु राइट टू रिलीजियस फ्रीडम अमने राइट टू इक्वालिटी डेमोक्रेसी लेबांगिने आई चनिंगबि जा चटपा याई तौबतबो तौरिबा मखौजि चटलिबा सिनारियो सिदि तुम धर्मदा युमफम तौ ओइरगा तुम राजनीति वाला सिंग तुम सानर लैबनेबा अदो सि सानबसिना कराई सोइनि हाइबा कांदा तुम चौखटपदो प्रजा सोकनी प्रजा से मकोइना राजनीति वाला सिंग विक्टिमाइज तौबिरगा तुम थंबनेबा अदुगा मकोइगी मतम योरको मतमदा मकोइगी खुदोंग चाबा लौरमदाइदा इखोइसिना इखोइगी थेमबनेबा सेन खरना अदुदा इखोइना यारुबगिनेबा ngasi इखोइना फंगिबा मैसा वारिबा नंगिसे मसी सिदगी लेथोके हाइब तारगदि इखोइ इसाना एलाट ओइब टाइम मसिदा इंडिया से लैरिबा सिटीजन खुदिंमकना एनी जाति खुदिंमकना हैसिंगना लैबा ताइ अदो मखोइना हाइबदो वा लौबिदबा पुग्नमक्की याइफनबा तौबदो अदुदा इखोइना लीडर खनबा मथौ ताइ अदु हेक तौदिफौ चावखटपा ngamoi अपुनबना पांगनने हारिदो मसिदा खाइदो खाइजिन डिवाइड एंड रूल पॉलिसी चलाइरि थिक चावखलोय येंगो चाइना दे हजिक हॉस्पिटल दा मीन ओइना लायेंद्रे हाइरि रोबोट ओइना लायेंगे लोइरद्रा मीगी खेनबदा
ꯃꯈꯣꯏꯒꯤꯗ ꯙꯔꯃꯒꯤ ꯀꯩꯀꯩ ꯂꯩꯇꯦ ꯑꯦꯅꯤ ꯙꯔꯃ ꯑꯣꯏꯁꯅꯨ ꯐꯥꯎꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯤꯡꯆꯠꯅꯤ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯑꯦꯅꯤ ꯑꯃꯅ ꯄꯩꯁꯥ ꯄꯥꯏꯕꯗꯨ ꯃꯈꯣꯏ ꯌꯦꯡꯁꯤꯟꯗꯦ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯑꯗꯨꯗꯅꯤ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯦꯛꯖꯥꯝꯄꯜ ꯁꯤꯡꯒꯥꯄꯨꯔꯒꯤ ꯆꯥꯎꯈꯠꯇ꯭ꯔꯣ ꯆꯥꯎꯈꯠꯂꯤꯗꯨ ꯀꯩꯒꯤꯅꯣ ꯃꯤ ꯑꯃꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯀooperate ꯂꯩꯅꯩꯌꯦꯕ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤꯅ ꯇꯨꯍꯟꯅꯕ ꯍꯣꯠꯅꯩꯌꯦꯕ ꯃꯥꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨꯒ ꯃꯥꯁꯤ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯂꯩꯀꯥꯏ ꯑꯃꯗ ꯇꯣꯝꯕ ꯀꯧꯕ ꯑꯃ ꯐꯔꯦ ꯃꯥꯁꯦ ꯂꯥꯏꯔꯤꯛꯇ ꯃꯥꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔ ꯃꯥꯡꯍꯟꯁꯤꯒꯦ ꯃꯥ ꯂꯥꯏꯔꯤꯛꯁꯤ ꯇꯝꯕꯗꯤ ꯃꯥꯁꯦ ꯍꯌꯦꯡ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯈꯤꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯈꯨꯟꯁꯤꯗ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯅ ꯃꯥꯡꯍꯟ ꯁꯤꯒꯤ ꯈꯟꯕꯗ ꯃꯇꯝ ꯈꯔ ꯂꯣꯏꯅ ꯆꯤꯜꯂꯒ ꯃꯥꯁꯤ ꯃꯥꯡꯅꯤꯡꯉꯥꯏ ꯂꯝꯕꯤ ꯆꯠꯂꯛꯀꯅꯦꯕ ꯁꯤꯒꯨꯝꯕ ꯂꯩꯌꯦꯕ ꯍꯥꯏꯔꯤ ꯆꯥꯏꯅꯥ ꯍꯥꯏꯕ ꯀꯟꯇ꯭ꯔꯤꯁꯤꯗꯗꯤ ꯃꯈꯣꯏꯗꯤ ꯆꯥꯎꯈꯠꯄꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯩꯌꯦꯕ ꯃꯗꯨꯗ ꯙꯔꯃꯒꯤ ꯀꯔꯃꯒꯤ ꯃꯈꯣꯏ ꯀꯔꯤꯝ ꯂꯩꯇꯦ ꯑꯦꯟꯁꯥꯟ ꯍ꯭ꯌꯨꯃꯤꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯃꯇꯦꯡ ꯄꯥꯡꯅꯩꯌꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤꯁꯤꯗꯅ ꯃꯥꯅ ꯑꯗꯨꯅꯤ ꯃꯥꯅ ꯑꯗꯥꯅꯦꯅ ꯌꯦꯡꯅꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯇꯁꯦꯡꯕꯩꯗꯤ ꯈꯥꯡꯗꯅꯦꯕ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯩꯔꯤꯕ ꯈꯥꯡꯅꯦꯕ ꯈꯥꯡꯗꯨꯒꯤ ꯃꯅꯨꯡꯗꯅꯦꯕ ꯂꯩꯔꯤꯁꯦ ꯃꯩꯅꯦꯕ ꯊꯥꯒꯠꯂꯛꯏꯁꯦ ꯑꯗꯣ ꯈꯥꯡꯁꯤꯗ ꯀꯃꯥꯏꯅ ꯉꯧꯔꯤꯕ ꯈꯨꯉꯧꯁꯤ ꯀꯃꯥꯏꯅ ꯉꯧꯒꯦ ꯍꯥꯏꯗ ꯈꯥꯡꯁꯤ ꯃꯩꯗꯤ ꯑꯗꯨꯝ ꯊꯥꯔꯤꯃꯦꯕꯀꯣ ꯃꯩꯁꯥꯁꯤꯅ ꯈꯥꯡꯖꯥꯎ ꯑꯝꯗꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯩꯔꯤꯁꯦ ꯈꯥꯡꯖꯥꯎꯁꯤ ꯊꯥꯎꯁꯦ ꯍꯩꯔꯒ ꯑꯩꯈꯣꯏꯒꯤ ꯙꯧꯒꯅ ꯂꯩꯕ ꯇꯥꯏꯅꯦ ꯀꯩꯅꯣ ꯇꯧ ꯁꯥꯒꯠꯂꯛꯄꯒꯤ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯊꯥꯒꯠꯄ ꯃꯩꯁꯥꯁꯤ ꯁꯥꯒꯠꯂꯛꯄꯁꯤꯗ ꯑꯃꯗꯅ ꯑꯃ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯑꯗꯣ ꯁꯤ ꯍꯦꯛ ꯇꯧꯔꯤꯃꯇꯤꯛ ꯈꯥꯡꯅ ꯉꯧꯔꯒ ꯂꯩꯔꯤꯃꯇꯤꯛ ꯏꯟꯗꯤꯌꯥ ꯆꯥꯎꯈꯠꯄ ꯊꯤꯟꯊꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯋꯥꯀꯕꯣ ꯑꯦꯝ ꯕꯤꯟꯁꯤꯒꯤ ꯍꯦꯛ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯝꯐꯨ ꯁꯥꯁꯟꯗꯀꯣ ꯇꯥꯕ꯭ꯔꯥ ꯅꯝꯐꯨ ꯁꯥꯁꯟꯗ ꯃꯈꯣꯏꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯣꯁꯤ ꯃꯣꯏꯅ ꯄꯥꯁꯄꯨꯗꯤ ꯀꯩꯅꯣ ꯇꯧꯕ ꯕꯤꯟꯁꯤ ꯑꯦꯛ ꯑꯣꯟꯊꯣꯛꯑꯦ ꯑꯦꯛ ꯇꯧꯔꯒ ꯃꯣꯏꯅ ꯄꯥꯁ ꯇꯧ ꯇꯥꯔꯒꯁꯨ ꯑꯣꯄꯔꯦꯠꯇꯤ ꯇꯧꯗ꯭ꯔꯤꯗꯅ ꯆꯂꯥꯏꯗ꯭ꯔꯤꯗꯅ ꯁꯤ ꯍꯦꯛ ꯆꯂꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯏꯟꯗꯤꯌꯥꯁꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯊꯣꯛꯀꯅꯦꯕ ꯔꯥꯏꯌꯣꯠ ꯑꯃ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯅꯪ ꯋꯥꯈꯜꯗ ꯑꯆꯧꯕ ꯔꯥꯏꯌꯣꯠ ꯌꯦꯡꯉꯣ ꯍꯟꯗꯛꯀꯤ ꯃꯤꯀꯌꯥꯅꯣ ꯁꯤꯔꯤꯗꯣ ꯃꯤ 3ꯅꯤꯅꯦ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯁꯤꯔꯤꯗꯣ ꯃꯤ ꯀꯌꯥꯅꯣ 200ꯒ ꯀꯌꯥꯅꯣ ꯃꯣꯏ ꯐꯥꯕꯗꯣ ꯃꯤ 3 ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯃꯁꯤꯗꯩ ꯀꯩ ꯂꯥꯛꯀꯅꯤ ꯏꯟꯗꯤꯌꯥ ꯃꯁꯥ ꯄꯨꯝꯕ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯂꯥꯛꯀꯅꯦꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯥꯛꯀꯅꯤ ꯃꯨꯁꯂꯤꯝ ꯀꯟꯇ꯭ꯔꯤ 57 ꯀꯟꯇ꯭ꯔꯤꯁꯅꯦ ꯂꯩꯔꯤꯁꯤ ꯁꯤ ꯏꯊꯤꯜ ꯂꯥꯛꯀꯅꯦꯕ ꯀꯝꯄꯜꯁꯔꯤ ꯁꯤ ꯂꯥꯛꯄ ꯀꯥꯟꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯏꯟꯗꯤꯌꯥ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯔꯛꯑꯅꯤ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯂꯩꯔꯤ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯍꯥꯏꯔꯛꯑꯅꯤ ꯅꯣꯏ ꯌꯥꯔꯔꯣꯏ ꯃꯣꯏꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯄꯤꯈ꯭ꯔꯣ ꯅꯈꯣꯏꯅ ꯇꯣꯉꯥꯟ ꯂꯩꯔꯣ ꯍꯥꯏꯕ ꯑꯃ ꯂꯩꯈꯥꯏ ꯂꯥꯛꯀꯅꯦꯕ ꯑꯗꯨ ꯀꯥꯟꯗ ꯏꯟꯗꯤꯌꯥꯁꯤ ꯃꯁꯨꯡ 2-3 ꯊꯣꯛꯅ ꯀꯥꯏꯕꯒꯤ ꯐꯤꯕꯝ ꯑꯣꯏꯔꯅꯦꯕ ꯀꯦꯔꯤꯅꯤ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤ ꯀꯔꯤꯅꯤ ꯀꯅꯥꯅ ꯆꯠꯍꯜꯂꯤ ꯑꯩꯈꯣꯏꯅ ꯆꯠꯍꯟꯕꯅꯤ ꯇꯥꯁꯤꯟꯕ ꯍꯩꯇ꯭ꯔꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯇꯥꯁꯤꯟꯕ ꯍꯩꯇ꯭ꯔꯗꯤ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯣꯠꯁꯛ ꯑꯃ ꯁꯥꯒꯦꯅ ꯇꯧꯔꯦ ꯂꯩꯕꯥꯛ ꯈꯔ ꯂꯧꯔꯦ ꯂꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯩꯅ ꯇꯥꯁꯤꯟꯕ ꯍꯩꯍꯧꯗꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨ ꯀꯤꯟꯊꯔ ꯇꯥꯗ꯭ꯔꯅꯦ ꯇꯞ ꯂꯥꯎꯅ ꯇꯥꯍꯧꯗꯕꯗꯣ ꯑꯩꯈꯣꯏ ꯃꯇꯨꯡ ꯔꯥꯎꯟꯗ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯥꯁꯤꯜꯍꯧꯒꯦꯅ ꯇꯥꯁꯤꯟꯕ ꯉꯝꯍꯧꯗꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛ ꯈꯪꯒꯗꯕꯁꯦ ꯑꯦꯅꯤ ꯙꯔꯃ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯈꯪꯒꯗꯕꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯃꯣꯏꯅ ꯀꯩꯁꯨ ꯁꯨꯝ ꯑꯩ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯑꯩꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇꯁꯨ ꯑꯣꯅꯔ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯛꯄꯀꯣ ꯏꯁꯇꯗꯤ ꯑꯗꯨꯝ ꯇꯧꯕ ꯀꯥꯟꯗ ꯔꯥꯖꯅꯤꯇꯤꯁꯦ ꯇꯥꯕ꯭ꯔꯥ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯀꯥꯟꯗ ꯃꯤꯁꯤ
ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯍꯥꯏꯇꯥꯔꯦꯅꯦ, ꯄ꯭ꯔꯖꯥꯁꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯄꯣꯂꯤꯇꯤꯛꯁꯇ, ꯚꯤꯛꯇꯤꯃꯥꯏꯖ ꯇꯧꯕꯤꯌꯦꯕ, ꯑꯗꯨꯒ ꯑꯣꯏꯖꯕꯅ ꯃꯣꯏ ꯀꯥꯟꯅꯕ ꯐꯪꯒꯅꯤ, ꯃꯣꯏꯅ ꯐꯪꯒꯅꯦꯕ ꯑꯣꯏꯖꯕꯗꯤ, ꯃꯥꯡꯖꯕꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥꯗꯨꯅꯦꯕ, ꯃꯤꯆꯝꯗꯣ, ꯏꯅꯣꯁꯦꯟꯗꯣ, ꯀꯥꯟꯅꯕꯗꯤ ꯃꯣꯏ ꯂꯧꯅꯦꯕ. ꯁꯤꯒꯤꯁꯤ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯒꯦ. ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯃꯆꯥꯅꯨꯄꯥ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ ꯀꯩꯅꯣ, ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯁꯦ. ꯄꯣꯂꯤꯇꯤꯛꯁꯀꯤ ꯀꯦꯔꯤꯌꯔ ꯂꯥꯛꯄ ꯀꯥꯟꯗ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯃꯆꯥꯅꯨꯄꯥ ꯁꯟꯖꯣꯏ ꯒꯥꯟꯙꯤ ꯁꯤꯈꯤꯕꯗꯨꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ, ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯦꯔꯣꯄ꯭ꯂꯦꯟ, ꯃꯥꯅ ꯍꯦꯂꯤꯀꯣꯞꯇꯔ ꯊꯧꯕ ꯇꯝꯒꯦ ꯍꯥꯏꯕ, ꯃꯥꯁꯦ ꯐꯥꯏꯇꯔꯒꯨꯝꯕ ꯑꯦꯔꯣꯄ꯭ꯂꯦꯟꯒꯨꯝꯕ ꯊꯧꯕ ꯄꯥꯝꯕꯀꯣ. ꯑꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯍꯥꯟꯕ ꯇꯝꯕ ꯀꯥꯟꯗ ꯍꯦꯂꯤꯀꯣꯞꯇꯔꯗꯨ ꯄꯣꯛꯈꯥꯏꯔꯒꯅꯤꯅꯦ ꯁꯤꯈ꯭ꯔꯤꯁꯦ. ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯗꯨꯐꯥꯎ ꯑꯁꯦꯡꯕꯗꯤ ꯑꯩ ꯈꯪꯗꯦꯀꯣ, ꯑꯗꯨꯕꯨ ꯍꯥꯏꯅꯈꯤ, ꯍꯤꯁꯇ꯭ꯔꯤ ꯑꯗꯨꯝ ꯍꯥꯏꯅꯕꯗꯨ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯁꯥꯁꯤꯅꯦꯁꯟꯅꯦꯕ ꯍꯥꯏꯈꯤꯕꯅꯤ. ꯑꯗꯨ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯈꯨꯠ ꯌꯥꯎꯋꯤꯒ ꯍꯥꯏꯈꯤꯕꯅꯤ. ꯑꯗꯨ ꯃꯆꯥꯅꯦꯕ ꯍꯥꯏꯔꯤꯁꯦ. ꯃꯃꯥꯗꯨꯅ ꯃꯆꯥ ꯍꯠꯅꯕ ꯇꯧꯈꯠꯂꯛꯏꯃꯦꯕ, ꯈꯜꯂꯣꯅꯦ. ꯈꯟꯈ꯭ꯔꯣꯅꯦ. ꯃꯤ ꯑꯇꯣꯞꯄ ꯄ꯭ꯔꯖꯥꯗꯤ ꯊꯝꯈ꯭ꯔꯣꯅꯦ, ꯃꯆꯥꯅꯨꯄꯥꯗꯨ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯤꯃꯤꯅꯦ. ꯑꯗꯨꯗꯤ ꯄ꯭ꯔꯖꯥꯗꯨꯗꯤ ꯀꯔꯤ ꯑꯣꯏꯅ ꯎꯔꯝꯒꯅꯤ? ꯑꯗꯨꯇꯅꯤ. ꯄꯣꯂꯤꯇꯤꯛꯁ ꯌꯥꯝ ꯂꯨꯏꯌꯦ. ꯋꯥꯔꯤꯅꯤ, ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯦ, ꯑꯩ ꯃꯄꯥꯅꯦꯕ. ꯅꯪꯁꯨ ꯚꯣꯠ ꯂꯦꯞꯄꯛꯑꯦ, ꯑꯩꯅ ꯂꯤꯗꯔ ꯑꯣꯏꯔꯦ. ꯅꯪꯅ ꯈꯜꯂꯛꯀꯅꯤ, ꯑꯁ ꯑꯩꯈꯣꯏ ꯐꯥꯗꯔꯅ, ꯑꯩꯈꯣꯏ ꯕꯕꯥꯅ ꯄꯥꯏꯔꯤꯕ ꯁꯦꯝꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯁꯦ ꯑꯃꯨꯛꯇꯪ ꯑꯩꯅ ꯄꯥꯏꯔꯗꯤ, ꯑꯗꯩꯗꯤ ꯅꯪꯅ ꯉꯝꯖꯕ ꯊꯥꯛꯇ ꯅꯪꯒꯤ ꯕꯦꯛ ꯁꯥꯏꯠꯇꯁꯨ ꯅꯪꯅ ꯄꯥꯏꯔꯤꯕ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯝꯁꯤ ꯃꯨꯟꯅꯉꯥꯏꯗꯃꯛꯇ ꯑꯩꯁꯤ ꯂꯧꯇꯨꯅꯔꯒ ꯍꯟꯅꯕꯅꯤ ꯈꯪꯗꯦ, ꯈꯨꯠꯁꯤꯟ ꯇꯧꯔꯛꯀꯅꯦꯕ. ꯃꯁꯥꯅꯗꯤ ꯅꯠꯇꯕ ꯇꯧꯔꯛꯀꯅꯦꯕ. ꯁꯤ ꯀꯝꯄꯜꯁꯔꯤꯅꯦꯕ, ꯄꯥꯝꯕꯗꯒꯤ. ꯑꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃꯁꯨ ꯍꯥꯏꯒꯦ ꯃꯃꯥꯡꯗ. ꯆꯔꯥꯏꯔꯣꯡꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯡꯕꯁꯦ ꯄꯥꯝꯍꯩꯕꯅ ꯍꯥꯠꯂꯤꯀꯣ. ꯀꯔꯤꯒꯤ ꯍꯥꯠꯂꯤ? ꯄꯥꯝꯍꯩꯕꯁꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯅꯠꯇꯦꯕ, ꯕꯤꯁꯅꯨ ꯒꯣꯁꯥꯃꯤ ꯃꯆꯥꯅꯨꯄꯥꯅꯦꯕ. ꯈꯪꯕ꯭ꯔꯥ? ꯈꯪꯁꯅꯨ, ꯁꯤ ꯍꯌꯦꯡ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯊꯥꯒꯠꯂꯛꯑꯗꯕꯅꯤ. ꯀꯩꯁꯨ ꯀꯥꯏꯗꯦꯗꯅ, ꯀꯥꯏꯕ ꯅꯠꯇꯦ. ꯕꯤꯁꯅꯨ ꯒꯣꯁꯥꯃꯤ ꯃꯆꯥꯅꯨꯄꯥꯅꯦ. ꯕꯤꯁꯅꯨ ꯒꯣꯁꯥꯃꯤꯁꯤ ꯍꯧꯖꯤꯛꯀꯤ ꯄꯥꯝꯍꯩꯕꯁꯤ ꯄꯣꯛꯑꯦ ꯂꯩꯍꯧꯔꯦ ꯍꯥꯏꯕꯁꯦ, ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨ ꯒꯣꯁꯥꯃꯤ ꯁꯤ ꯍꯥꯟꯅ ꯂꯥꯛꯑꯝꯃꯦ, ꯂꯝꯕꯣꯏꯕꯅꯦ. ꯑꯗꯣ ꯃꯥꯁꯦ ꯂꯥꯛꯑꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯆꯤꯡꯃꯤ ꯅꯤꯉꯣꯜ, ꯃꯃꯤꯡ ꯑꯩ ꯀꯥꯎꯔꯦꯀꯣ, ꯆꯤꯡꯃꯤ ꯅꯤꯉꯣꯜꯁꯤ ꯂꯧꯔꯦ. ꯑꯗꯣ ꯆꯔꯥꯏꯔꯣꯡꯕꯒꯤ ꯅꯨꯄꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ, ꯄꯥꯝꯍꯩꯕ ꯄꯣꯛꯏꯁꯦ. ꯄꯥꯝꯍꯩꯕꯁꯤꯗꯤ ꯑꯁꯦꯡꯕꯩꯗꯤ ꯃꯤꯌꯥꯟ ꯃꯆꯥꯅꯦꯕ. ꯑꯗꯨꯗ ꯆꯔꯥꯏꯔꯣꯡꯕꯗꯤ ꯃꯆꯥ ꯂꯩꯇꯦꯕ, ꯃꯆꯥ ꯄꯣꯛꯇꯦꯕ. ꯄꯣꯛꯇꯕꯗꯒꯤ ꯃꯆꯥ ꯁꯛꯅ ꯃꯥꯅ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯏ ꯅꯨꯄꯤꯁꯨ ꯀꯩꯅꯣ ꯇꯧꯔꯃꯤꯅ, ꯂꯧꯁꯤꯜꯂꯃꯤꯅ, ꯆꯤꯡꯃꯤ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯊꯣꯛꯈꯤꯗ꯭ꯔꯅꯦ, ꯃꯌꯨꯝꯗ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯊꯝꯕꯅꯦꯕ ꯃꯆꯥ ꯍꯧꯖꯤꯛꯀꯤ ꯄꯥꯝꯍꯩꯕꯁꯦ. ꯆꯥꯎꯔꯛꯑꯦ, ꯁꯥꯡꯉꯛꯑꯦꯀꯣ. ꯃꯄꯥꯒꯤ ꯐꯝꯗꯨ ꯀꯥꯔꯥꯝꯕꯗꯒꯤ ꯅꯣꯡꯃ ꯂꯥꯜ ꯑꯃ ꯆꯧꯔ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯝꯃꯤꯉꯩꯗ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯔꯦ, ꯄꯣꯊꯥ ꯂꯩꯔꯤꯉꯩꯗ ꯂꯥꯜ ꯑꯃ ꯆꯧꯕꯅꯦ. ꯑꯗ ꯂꯥꯟꯗꯨꯁꯨ ꯃꯁꯥ ꯑꯗ ꯃꯥꯁꯦ ꯂꯥꯟ ꯑꯃ ꯆꯠꯎꯕꯅꯦꯕ. ꯂꯥꯟꯗꯣ ꯍꯜꯂꯛꯑꯀꯥꯟꯗ ꯂꯥꯟ ꯆꯧꯔ ꯍꯜꯂꯛꯄꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦꯅ ꯃꯁꯥꯗꯣ ꯍꯦꯛ ꯁꯣꯛꯄꯗꯣ ꯄꯣꯊꯥꯔ ꯂꯩꯕꯀꯣ. ꯑꯗꯩꯗꯤ ꯅꯣꯡꯃꯩ ꯆꯤꯡꯖꯪꯁꯤ ꯇꯥꯔꯛꯄꯅꯦꯕ, ꯈꯪꯕ꯭ꯔꯥ? ꯅꯣꯡꯃꯩꯁꯤꯡꯁꯤ ꯇꯥꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯆꯤꯡꯖꯪꯁꯤ ꯇꯥꯔꯛꯑꯦ. ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯎꯖꯥꯎ ꯃꯈꯣꯡꯁꯤꯗ ꯇꯥꯔꯛꯑ ꯃꯁꯥ ꯈꯔ ꯁꯣꯛꯑꯦꯕꯀꯣ. ꯁꯣꯛꯑ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯄꯥꯝꯍꯩꯕꯁꯤꯅ ꯂꯨꯝꯃ ꯂꯩꯔꯒ ꯅꯥꯀꯟꯗꯒꯤ ꯇꯥꯗ ꯊꯤꯜꯍꯠꯄꯅꯦꯕ, ꯑꯣꯟꯁꯤꯜꯂꯒ. ꯆꯥꯁꯨ ꯂꯧꯍꯧꯕꯅꯤꯗ. ꯇꯥꯅ ꯊꯤꯜꯂ ꯍꯠꯂꯕ, ꯃꯥꯒꯤ ꯑꯁꯦꯡꯕ ꯆꯥꯁꯨ ꯅꯠꯇꯦꯕ. ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ
Vishnu Goswami macani Vishnu Goswami macani adumain tawraga isagi pamhai busu mai machanupan hatki ko magi singa santo singa hoi ne ai ga hai ge budu adumain tawraga pamhai buna mapa hale ado hairame pamhai buna arsinne charai rong buna harame ipai bungo nang icha makna aibu aigi thawai yaibi thawai sibak lauraba phare ipagi famdo nang pai horo laiba ngak chelo aduga nang busu nang ina cha tuna hatpu oyo ta pap ko sap tawrame nang busu aina ai busu nang na hali sumna nang busu nang ina cha tuna hatpu oyo na pap tawram sap tawbirame mangonda adu sap tawram badu masanupan hatki mas pamhai bisisu masana hatli adagi pamhai madu sum lakpasin bai gogi baiga chanda hai ning thausisu masana hatle asamen sum la aduni wari si dum adum in laki bane adoi dum pamhai bidagi haukhre manipur da iyan ji ko manipur gi mi atop gi yaukhre ko iyan 이거게 군도원기 닝타우지 karamba 제 purik lai kari purik lai ke nong ko buni na kokta da palam basra kokta gi ko gi ning thau ko nong gi palam ji purik lai na ti lai ko nom ko maming do kokta ko sang mane mai de kokta gi wa ma saban to ni da kogi moirang matam moirang se moirang si konung si moirang si pathi komthi adagi par ko moi kari woi nabi chingbi mawong marin ta de hay bako mawong marin ta da ba si koi na nga ngoi ngai kana ai ko gi moirang khurau gi khongnang pambi du khang ni kana ada sat pagan na pena khamba thoi bi na season naramba thoi ki kare che safu yan je ko ho we bai koi ai khongnang maru ga kon mane na pot ne tau chat pai che da khulau we bai koi ye na safu go yan ne khabai yan ge ko gi moi season na bu khongnang ani hujik ki khongnang tu lai ri bra lai tang su khang tra da mai tau ge koi na nawi ga pane na chat pagan do u ho we ba du ma tam de koi na singbo ga ti history mobile mora thokam bo ga ti adoi pot tau panda ei tau na we koi le bori se sini moirang gi pathi gom di mawong marin ta te hojik so pa le sini hojik to chawkhalak pagi samna haiba kanda moirang bazar ko oi se traffic point ka lai ri se asigi si pa ne ba leibak thola kanda zum matam du yumpham thondra khotna dum matam gi matung ina dum kadau ne hojik phoba khamnu bazar do ising thum khoi gi ifut phau bane ado pathi komthi ne ba si pa ngak ta ne ba adu mena lak pane ado moirang si kokta sina ne pa leite kom pa chu leite kom chu leite hoi kom macha lai adugum lai lam si tonga ka isai khoi gi kari oin tau ba kangphan gi sar oin tau ba aduda konung oi si mafam jai na kokta do oi ba moirang gi konung si kokta ne aduga moirang si dagina lam krai phu oi ki haba kanda moirang dagina Burma gi mandle phu Manipur gi lam oirami hai ji mandle manung chang mandle phu oirami ne moirang si dagi matam da Manipur hai is di pangkui kui ba natri ba matam du moirang ning thong palami ji ai nga hai du na moirang di sum lak pasina kokta ke noi pulap yauraga saitol adagi saitol na te kano se kari khuga turen se lan kha ka Burma yau khri Burma lan thu akanda som ningthi turen do ningthi turen gi lamaming doi kaw khre turen ningthi turen gi bathang da lam kanom lai min Thailand da gi bu turen lam lai hai adu phausi moirang gi lam oiramena adu mena aina history gara da dim theng no phange u ba id sumaina history lo ru kanda adu su lai re aduga moirang Manipur haiba posi de kona matam gi sumain tau bazani da moirang sina king oi le rame ba ko aduda moirang de haigat khim khoi se
ꯅꯤꯡꯊꯧ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯍꯥꯏꯒꯠꯈꯤꯕꯈꯩꯁꯤ ꯅꯝꯕꯣꯟꯅ ꯀꯣꯜꯂꯒ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦꯕ ꯅꯝꯕꯣꯟꯁꯤ ꯅꯤꯡꯊꯧ ꯑꯃ ꯄꯥꯟꯕꯀꯣ ꯅꯝꯕꯣꯟ ꯅꯤꯡꯊꯧ ꯀꯩꯅꯣ ꯍꯥꯏꯅꯦ ꯑꯗꯣ ꯅꯝꯕꯣꯟ ꯅꯤꯡꯊꯧꯗꯤ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯁꯤꯅ ꯅꯝꯕꯣꯟ ꯅꯤꯡꯊꯧꯗ ꯂꯥꯟ ꯇꯧꯋꯦꯕ ꯂꯥꯟ ꯇꯧꯋꯦꯕ ꯅꯝꯕꯣꯟꯗ ꯍꯥꯏꯒꯠꯈ꯭ꯔꯒꯁꯨ ꯀꯩꯅꯣꯗ ꯅꯣꯏꯅ ꯅꯤꯡꯊꯧ ꯑꯃꯃꯝ ꯄꯥꯟꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯈꯨꯟ ꯂꯩ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯅꯤꯡꯊꯧ ꯄꯥꯜꯂ ꯂꯩꯕ ꯑꯗꯨꯗ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯂꯥꯟ ꯇꯧꯔꯦꯗꯅ ꯂꯥꯟ ꯉꯝꯃꯦ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯣꯏꯔꯥꯡꯅ ꯀꯣꯜꯂꯦ ꯅꯝꯕꯣꯟꯁꯤꯕꯨ ꯑꯃꯨꯛꯀ ꯀꯣꯟꯁꯤꯜꯂꯦ ꯈꯪꯕ꯭ꯔꯥ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯁꯨꯝ ꯀꯣꯟ ꯑꯗꯩꯗꯤ ꯁꯨꯝ ꯃꯊꯪ ꯑꯗꯩꯗꯤ ꯁꯨꯝ ꯃꯊꯪ ꯀꯩꯅꯣ ꯇꯧꯈꯤꯕꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯤ ꯃꯣꯏ ꯈꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯀꯣꯅꯨꯡ ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯂꯝ ꯃꯌꯥꯏꯗ ꯁꯦꯝꯒꯗꯝꯃꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯏꯝꯐꯥꯜ ꯀꯣꯅꯨꯡ ꯁꯦꯝꯃꯁꯦꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯝꯁꯤꯅ ꯃꯩꯇ꯭ꯔꯄꯥꯛ ꯀꯪꯂꯩꯄꯥꯛ ꯀꯧꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣই ꯀꯣꯅꯨꯡꯁꯤ ꯃꯌꯥꯏꯗ ꯑꯣꯏꯔꯁꯦꯅ ꯉꯁꯤ ꯏꯝꯐꯥꯜ ꯀꯣꯅꯨꯡ ꯏꯝꯐꯥꯜꯗ ꯑꯣꯏꯔꯝꯃꯤꯁꯤꯅꯤ ꯃꯇꯝꯗ ꯀꯪꯂꯩ ꯀꯣꯅꯨꯡ ꯑꯗꯨꯋꯥꯏꯗꯒꯤ ꯀꯣꯅꯨꯡ ꯁꯦꯝꯒꯠꯂꯛꯄ ꯍꯧꯔꯛꯄꯅꯦꯕ ꯑꯍꯥꯟꯕꯗꯤ ꯂꯝ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯃꯆꯦꯠ ꯅꯤꯡꯊꯧ ꯄꯥꯟꯅ ꯂꯩꯔꯝꯕꯅꯦꯕ ꯈꯪꯗꯦꯉꯣ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯐꯖꯅ ꯅꯨꯡꯁꯤꯅꯔꯝꯃꯦ ꯍꯥꯏ ꯆꯥꯏꯅ ꯂꯣꯟ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯄꯥꯝꯍꯩꯕꯒꯤ ꯄꯦꯔꯣꯠꯇꯩꯅꯦ ꯄꯥꯝꯍꯩꯕꯒꯤ ꯄꯦꯔꯣꯠꯇꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯕꯁꯤ ꯋꯥꯠꯂꯛꯄꯅꯤ ꯉꯁꯥꯏꯒꯤ ꯀꯗꯥꯏꯗ ꯅꯨꯡꯁꯤꯅꯕ ꯋꯥꯠꯂꯛꯏ ꯍꯥꯏꯕ ꯀꯥꯟꯗ ꯏꯌꯥꯟ ꯌꯥꯎꯔꯛꯄꯗꯣ ꯏꯌꯥꯟ ꯌꯥꯎꯕꯗꯤ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯗ ꯁꯨꯝ ꯀꯩꯅೋ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯩ ꯍꯧꯈ꯭ꯔꯕꯅꯦꯕ ꯅꯨꯡꯁꯤꯅ ꯋꯥꯠꯈ꯭ꯔꯦꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯨ ꯂꯤꯄꯨꯟꯗꯨ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯂꯥꯞꯊꯣꯛꯄꯒꯤ ꯃꯃꯤꯁꯦ ꯑꯗꯨꯗꯩ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯥꯛꯄ ꯍꯧꯈ꯭ꯔꯕꯅꯦꯕ ꯏꯌꯥꯟꯗ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯑꯗꯨꯗ ꯃꯩꯇꯩꯒꯤ ꯌꯨꯝꯗ ꯆꯤꯡꯃꯤ ꯂꯥꯛꯄ ꯌꯥꯗꯦ ꯑꯗꯨ ꯇꯧꯕ ꯌꯥꯗꯦꯅ ꯍꯥꯏꯗꯤ ꯃꯇꯝꯗꯨ ꯌꯥꯝ ꯇꯧꯅꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯁꯦꯡꯉꯤ ꯃꯥꯡꯉꯦꯅ ꯇꯧꯅꯔꯝꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯄꯥꯝꯍꯩꯕꯒꯤ ꯃꯇꯝꯗꯒꯤ ꯍꯧꯈ꯭ꯔꯦꯕ ꯑꯗꯩ ꯍꯦꯟꯖꯤꯜꯂꯤꯁꯤꯅ ꯒꯔꯤꯕꯅꯤꯋꯥꯖꯀꯤ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯃꯇꯝꯗꯅꯦꯕ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦ ꯃꯥꯗꯤ ꯕꯦꯔꯥꯅꯦꯕ ꯃꯥꯏ ꯃꯇꯝꯗꯒꯤ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯌꯦꯕꯀோ ꯀꯩꯅꯣꯝ ꯃꯩ ꯊꯥꯔꯒꯕꯨ ꯍꯠꯈꯤ ꯍꯥꯏꯌꯦ ꯅꯨꯄꯥ ꯍꯥꯏꯗꯤ ꯅꯤꯡꯊꯧꯅ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦꯕ ꯑꯗꯨ ꯌꯥꯗ꯭ꯔꯒꯗꯤ ꯑꯉꯥꯡ ꯑꯣꯜꯍꯟꯕꯒꯨꯝꯕ ꯑꯗꯩ ꯀꯩꯅꯣꯒꯨꯝꯕꯁꯨ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯃꯑꯣꯡ ꯌꯥꯝ ꯇꯥꯗꯕꯖꯥꯠꯅꯤꯗ ꯍꯥꯟꯅꯒꯤ ꯑꯗꯨ ꯅꯨꯡꯁꯤꯅꯔꯝꯕ ꯄꯣꯠꯇꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯥꯝꯍꯩꯕꯒꯤ ꯄꯦꯔꯣꯠꯇꯒꯤ ꯅꯨꯡꯁꯤꯅꯕ ꯈꯔ ꯑꯗꯨꯝ ꯊꯥꯞꯅ ꯑꯗꯨꯝ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯂꯥꯏꯅꯤꯡꯗꯣ ꯃꯣꯏꯅ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯃꯩ ꯊꯥꯕꯁꯨꯅꯦ ꯄꯥꯝꯍꯩꯕꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯌꯦꯕꯀꯣ ꯄꯥꯝꯍꯩꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯁꯤꯕꯅꯦ ꯄꯥꯝꯍꯩꯕꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯕ ꯀꯥꯟꯗ ꯃꯩ ꯊꯥꯏꯌꯦꯕ ꯄꯨꯌꯥ ꯍꯥꯟꯅ ꯃꯩ ꯊꯥꯏꯌꯦꯕꯀꯣ ꯄꯨꯌꯥ ꯍꯥꯟꯅ ꯃꯩ ꯊꯥꯔ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯁꯤ ꯃꯩ ꯊꯥꯔꯦ ꯑꯗꯨꯗꯒꯤ ꯃꯩ ꯊꯥꯕꯁꯤ ꯍꯧꯈꯤꯕꯅꯦꯕ ꯑꯗꯨꯗꯒꯤꯅꯦꯕ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯃꯅꯤꯄꯨꯔꯗ ꯆꯠꯈꯤꯕꯁꯦ ꯄꯨꯌꯥ ꯃꯩ ꯊꯥꯕ ꯄꯨꯌꯥ ꯃꯩ ꯊꯥꯈꯩꯁꯦ ꯑꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯊꯥꯈꯤꯕꯅꯦ ꯑꯗꯨꯗꯒꯤ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯁꯅꯥꯃꯍꯤ ꯆꯠꯄꯗꯨꯅ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯗꯤꯚꯥꯏꯠ ꯉꯁꯥꯏꯗꯨꯝꯅ ꯑꯗꯨꯝ ꯈꯔ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯅꯈ꯭ꯔꯦꯕ ꯄꯨꯜꯂꯝꯕ ꯄꯣꯠꯇꯣ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯤꯟꯗꯨꯅꯤ ꯃꯥꯅ ꯃꯩꯇꯩꯅꯤ ꯑꯁꯦꯡꯕ ꯁꯅꯥꯃꯍꯤꯅꯤꯅ ꯑꯗꯨꯝ ꯀꯣꯏꯆꯥꯏ ꯆꯥꯏꯈ꯭ꯔꯦ ꯄꯨꯜꯂꯝꯕ ꯄꯣꯠꯇꯣ ꯑꯗꯨꯅꯦ ꯃꯩꯇꯩꯗꯁꯨ ꯃꯩꯇꯩ ꯆꯥꯏꯗꯅ ꯆꯥꯏꯊꯣꯛꯇꯅ ꯆꯥꯏꯊꯣꯛꯏ ꯄꯣꯠꯇꯣ ꯉꯁꯥꯏꯒꯤ ꯑꯃ ꯂꯥꯛꯏꯕ ꯁꯥꯗꯨ ꯕꯕꯥꯗꯨꯅ ꯆꯥꯏꯊꯣꯛꯍꯜꯂꯝꯕꯅꯦꯕ ꯍꯣꯏꯅꯦ ꯏꯌꯥꯟꯗꯨꯅ ꯁꯦꯝꯃꯤ ꯁꯟꯗꯦꯠ ꯒꯣꯁꯥꯏꯁꯦ ꯕꯤꯁꯅꯨꯄꯨꯔꯒꯤ ꯀꯔꯝꯕꯅꯣ ꯃꯐꯝ ꯑꯃꯗ ꯈꯨꯖꯥꯏꯂꯣꯛ ꯂꯩ ꯍꯥꯏꯕꯅꯦ ꯈꯨꯖꯥꯏꯂꯣꯛ ꯑꯅ ꯃꯐꯝ ꯑꯃ ꯂꯩ ꯑꯩꯗꯤ ꯆꯠꯇ꯭ꯔꯤ ꯑꯝꯇꯪ ꯆꯠꯀꯦ ꯈꯜꯂꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯈꯨꯖꯥꯏꯂꯣꯛꯇꯨꯗ ꯍꯥꯠꯈꯤꯕꯅꯤ ꯈꯨꯖꯥꯏꯅ ꯊꯣꯝꯃ ꯍꯥꯠꯄꯅꯤ ꯍꯥꯏ ꯃꯥꯁꯤ ꯂꯝꯆꯠ ꯀꯥꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯗꯤ ꯏꯄꯪ ꯄꯪꯖꯕꯅꯤꯅ
ꯍꯥꯏꯔꯦ ꯃꯥꯗꯨ ꯃꯥꯏꯕꯨꯗꯤ ꯐꯩꯌꯦ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯇꯧꯗ꯭ꯔꯅꯦ ꯃꯥꯏꯕꯨ ꯐꯔꯗꯤ ꯌꯦꯡꯁꯤ ꯈꯣꯠꯁꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯁꯨ ꯑꯗꯨꯗ ꯍꯦꯛ ꯃꯉꯣꯟꯗ ꯌꯦꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯃꯥꯏꯕꯅ ꯀꯥꯞꯁꯤꯟ ꯂꯧꯁꯤꯟꯅꯗꯅ ꯃꯇꯝꯗꯨꯒꯤ ꯃꯣꯏ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥꯗꯤ ꯏꯄꯪ ꯄꯪꯉꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯨꯁꯤꯔꯁꯤ ꯇꯧꯕ ꯌꯥꯔꯅꯤꯅ ꯄꯪꯇꯧ ꯇꯧꯔꯝꯕ ꯖꯥꯠꯅꯤꯗ ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯕꯤꯍꯦꯚꯤꯌꯔꯗꯨ ꯈꯪꯉꯛꯄꯗꯒꯤ ꯕꯤꯁꯦꯝꯄꯨꯔꯗ ꯃꯥꯁꯤ ꯆꯦꯜꯂꯦ ꯍꯥꯏ ꯈꯨꯖꯥꯏ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯟꯅꯔꯒ ꯈꯨꯖꯥꯏꯅ ꯊꯣꯝꯃ ꯍꯠꯄꯅꯤ ꯃꯥ ꯇꯥꯟꯅꯔꯒ ꯐꯨꯕ ꯃꯥ ꯁꯤꯈꯤꯕ ꯍꯠꯈꯤꯕ ꯃꯐꯝꯗꯨ ꯈꯨꯖꯥꯏ ꯂꯣꯛ ꯍꯥꯏꯔ ꯈꯪꯅꯩ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏ ꯋꯥꯔꯤꯁꯦ ꯃꯐꯝꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯤ ꯑꯩ ꯑꯃꯨꯛꯐꯥꯎ ꯆꯠꯇ꯭ꯔꯤ ꯁꯨꯝ ꯋꯥꯔꯤꯗ ꯀꯩꯗ ꯁꯨꯝ ꯑꯩꯅ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯕꯅꯤ ꯋꯥꯔꯤꯗ ꯇꯥꯕ ꯅꯠꯇꯦꯅꯦ ꯑꯁꯦꯡꯕꯒꯤ ꯊꯣꯛꯑꯒ ꯇꯧꯔ ꯊꯅꯝꯃꯤ ꯉꯥꯛꯇꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟ ꯃꯇꯝꯒꯤ ꯋꯥꯔꯤꯁꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯕꯤ ꯏꯆꯥ ꯏꯁꯨꯗ ꯂꯩꯍꯧꯔꯗꯕ ꯄꯣꯠꯅꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤꯅꯦꯕ ꯁꯤ ꯇꯧꯈꯤꯕ ꯂꯩꯍꯧꯕꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕ ꯄꯣꯠꯅꯦꯕ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯅꯤꯃꯥ ꯖꯥꯇꯤ ꯑꯃ ꯑꯣꯏꯁꯅꯨ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞꯇꯨꯒꯤ ꯃꯤꯗꯨ ꯃꯁꯤꯡ ꯌꯥꯝꯁꯅꯨ ꯀꯥꯡꯂꯨꯞ ꯑꯃ ꯐꯥꯎꯔꯤꯗꯨꯒꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯁꯨ ꯑꯐꯥꯎꯕꯗꯨ ꯅꯤꯡꯊꯧ ꯑꯣꯏꯕꯅꯦꯕ ꯊꯧꯅꯥ ꯂꯩꯕꯗꯨ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯅꯕ ꯉꯝꯕ ꯍꯥꯏꯗꯤ ꯃꯌꯥꯝꯗꯨꯕꯨ ꯉꯥꯛ ꯁꯦꯠꯄ ꯉꯝꯕꯗꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯅꯦꯕ ꯍꯥꯟꯅ ꯑꯣꯏꯅꯔꯝꯃꯤꯁꯦ ꯃꯥ ꯇꯥꯕ꯭ꯔꯥ ꯃꯥ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ ꯃꯥ ꯍꯤꯟꯗꯨ ꯑꯣꯏꯒꯦꯔꯥ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯖꯥꯇꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯃꯥ ꯊꯧꯅꯥ ꯐꯕ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝꯕꯨ ꯀꯣꯟꯁꯤꯟꯕ ꯉꯝꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕꯅꯦꯕ ꯆꯨꯝꯕ꯭ꯔꯥ ꯊꯧꯅꯥ ꯐꯕꯗꯣ ꯑꯗꯨ ꯑꯊꯣꯏꯕꯅꯤ ꯍꯥꯏꯕꯗꯤ ꯊꯧꯅꯥ ꯐꯕꯗꯣ ꯑꯗꯨ ꯅꯤꯡꯊꯧ ꯑꯣꯏꯗꯧꯕ ꯃꯤ ꯊꯧꯅꯥ ꯐꯩ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯉꯟꯅ ꯂꯧ ꯁꯤꯡꯎ ꯎꯕ ꯈꯣꯠꯄ ꯂꯣꯏꯅ ꯂꯥꯟ ꯊꯦꯡꯅꯕ ꯍꯥꯏꯔꯣ ꯂꯣꯏ ꯊꯦꯡꯅꯔꯝꯃꯒꯅꯦꯕ ꯇꯧꯔꯛꯏꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯀꯩ ꯇꯧꯔꯛꯏꯁꯦ ꯑꯗꯨꯅ ꯂꯝꯕꯤꯅ ꯈꯣꯠꯇꯅ ꯅꯤꯉꯣꯜ ꯄꯤꯖꯟꯗꯅ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦꯗꯤꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯨꯛꯀ ꯁꯥꯡꯉꯦ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯏꯌꯦꯛ ꯁꯂꯥꯏ ꯍꯧꯔꯛꯐꯝ ꯑꯦꯜ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯅ ꯅꯕꯆꯟꯗ꯭ꯔ ꯅꯠꯇꯦ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔ ꯑꯣꯖꯥꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯏꯕ ꯍꯥꯟꯅ ꯃꯃꯥꯡ ꯏꯄꯥ ꯏꯄꯨꯗꯒꯤ ꯊꯝꯃꯝꯕ ꯍꯤꯁꯇ꯭ꯔꯤ ꯏꯔꯛꯑꯒ ꯊꯝꯃꯝꯃꯤꯕ ꯃꯌꯥꯝꯁꯦ ꯁꯦꯝꯗꯣꯛꯏꯅꯦ ꯍꯧꯖꯤꯛ ꯀꯟꯅ ꯂꯥꯏꯔꯤꯛꯇ ꯀꯩꯗ ꯍꯟꯗꯥ ꯇꯧꯗꯅ ꯁꯦꯝꯕꯁꯨ ꯌꯥꯔꯣꯏꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯈ꯭ꯔꯕꯅꯤ ꯈꯔ ꯐꯪꯕꯅꯤ ꯍꯧꯖꯤꯛꯀꯤ ꯌꯦꯛ ꯁꯂꯥꯏ ꯍꯧꯔꯛꯐꯝ ꯄꯨꯋꯥꯔꯤꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯑꯦꯜ ꯑꯩꯈꯣꯏꯒꯤ ꯅꯕꯆꯟꯗ꯭ꯔ ꯀꯩꯅꯣ ꯑꯣꯏꯕꯅꯦ ꯑꯗꯨꯅ ꯏꯕ ꯂꯥꯏꯔꯤꯛꯇꯅꯦ ꯌꯦꯛ ꯁꯂꯥꯏ ꯍꯧꯔꯛꯐꯝ ꯄꯨꯋꯥꯔꯤꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕꯗ ꯐꯣꯡꯉꯤ 13th ꯁꯦꯟꯆꯨꯔꯤꯗꯅꯦ 13th ꯁꯦꯟꯆꯨꯔꯤꯗ ꯃꯅꯤꯄꯨꯔꯗ ꯄꯥꯉꯜ ꯍꯥꯏꯁꯤ ꯐꯪꯕꯒꯤ ꯂꯩꯔꯝꯃꯦ ꯍꯥꯏꯕꯒꯤꯀꯣ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ ꯈꯨꯟꯗꯥ ꯂꯩꯇꯥꯔ ꯂꯩꯕꯒꯤ ꯀꯩꯅꯣ ꯐꯪꯈꯤꯕꯒꯤ ꯀꯩꯅꯣ ꯂꯩꯌꯦꯕ ꯂꯩꯈꯤꯕ ꯁꯥꯒꯩꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯑꯔꯤꯕꯝ ꯍꯥꯏꯁꯦ ꯃꯁꯤ ꯑꯍꯥꯟꯕ ꯄꯥꯉꯟꯒꯤ ꯏꯍꯥꯟ ꯍꯥꯟꯕꯅꯦꯕ ꯃꯇꯝꯗ ꯃꯥ ꯃꯨꯁꯂꯤꯝꯅꯦꯅꯁꯨ ꯂꯩꯔꯝꯗꯦꯀꯣ ꯃꯥ ꯑꯗꯨꯅꯦꯅꯁꯨ ꯂꯩꯔꯝꯗꯦ ꯃꯇꯝꯗꯨꯗ ꯃꯤꯅꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯆꯥꯃꯤꯟꯅꯩ ꯊꯛꯃꯤꯟꯅꯩ ꯌꯨꯝ ꯑꯃꯗ ꯄꯨꯂꯞ ꯂꯩ ꯑꯃꯗꯁꯨ ꯂꯩꯅꯤ ꯁꯨꯝ ꯄꯨꯟꯁꯤꯜꯂꯒ ꯇꯥꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯅꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯅꯔꯝꯕꯗꯒꯤ ꯃꯥ ꯃꯨꯁꯂꯤꯝꯅꯤ ꯃꯥ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯃꯥ ꯃꯩꯇꯩꯅꯤ ꯃꯥ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯔꯤꯝ ꯂꯩꯅꯔꯝꯗꯦꯕ ꯄꯣꯠꯁꯦ ꯙꯔꯃ ꯍꯥꯏꯕꯁꯤ ꯄꯣꯠꯁꯤ ꯑꯩꯈꯣই ꯀꯣꯟꯅ ꯂꯥꯛꯄꯅꯦꯕ ꯉꯁꯥꯏꯒꯤ ꯑꯔꯤꯕꯝꯗꯨ ꯄꯥꯉꯜꯂꯟꯗꯤ ꯑꯗꯨꯝ ꯐꯪꯉꯦꯕ 13th ꯁꯦꯟꯆꯨꯔꯤꯗ ꯄꯥꯉꯜ ꯂꯩꯕ ꯍꯤꯁꯇ꯭ꯔꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯝ ꯐꯪꯉꯦꯕ ꯄꯥꯉꯜ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯗꯩ 13th ꯁꯦꯟꯆꯨꯔꯤꯗ ꯄꯥꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯂꯩꯈꯠꯂꯛꯏꯁꯦ ꯂꯩꯔꯛꯏꯕ ꯄꯣꯠꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯕ 700 years ꯈꯔ ꯍꯦꯜꯂꯝꯃꯅꯤ ꯑꯗꯣ 13th ꯁꯦꯟꯆꯨꯔꯤꯗꯒꯤꯅꯤ ꯐꯪꯉꯦꯅ ꯑꯗꯨꯝ ꯃꯌꯦꯛ ꯂꯥꯅ ꯏꯔꯕ ꯄꯣꯠꯅꯦꯕ ꯌꯦꯛ ꯁꯂꯥꯏ ꯍꯧꯔꯛꯐꯝ ꯄꯨꯋꯥꯔꯤꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯔꯤꯁꯤꯗ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯕꯅꯦ ꯈꯥꯒꯦꯝꯕ ꯀꯥꯏꯗꯨꯗꯤ 16th ꯁꯦꯟꯆꯨꯔꯤ ꯌꯧꯔꯦ
ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯥꯅꯣꯡꯕꯒꯤ ꯃꯇꯥꯡꯗꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯣꯏꯅ ꯂꯥꯛꯄ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯄꯒꯤ ꯋꯥꯔꯤꯅꯤ ꯑꯗꯣ ꯑꯍꯥꯟꯕꯩꯗꯤ ꯄꯥꯡꯒꯜ ꯂꯩꯁꯤ ꯃꯇꯝꯗꯨꯗ 13 ꯁꯦꯟꯆꯨꯔꯤꯗꯒꯤ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯀꯟꯐꯥꯔꯝꯗꯤ ꯇꯧꯈ꯭ꯔꯕꯅꯦ 13 ꯁꯦꯟꯆꯨꯔꯤꯗ ꯄꯥꯡꯒꯜ ꯂꯩꯁꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯄꯥꯡꯉꯝꯕꯖꯥꯠꯅꯤꯗ ꯃꯤꯁꯤꯡꯅꯤꯀꯣ ꯍꯥꯏꯗꯤ ꯃꯌꯥꯡ ꯂꯝꯕꯣꯏ ꯃꯈꯩꯗꯨꯅ ꯍꯥꯏꯕꯒꯤ ꯊꯥꯖꯔꯦ ꯃꯤꯗꯣ ꯐꯨ ꯀꯥꯝꯁꯤꯜꯂꯒ ꯑꯗ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯍꯣꯏꯅꯦ ꯃꯤꯗꯤ ꯍꯥꯟꯅꯗꯤ ꯃꯤꯗꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗꯩ ꯂꯥꯛꯏꯅꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯕꯤꯁꯅꯨ ꯒꯣꯁꯥꯃꯤꯁꯦ ꯁꯟꯖꯤꯠ ꯒꯣꯁꯥꯏꯁꯦ ꯀꯣꯜꯀꯇꯥꯗꯒꯤ ꯐꯤꯉꯥꯡ ꯁꯦꯠꯂꯒ ꯀꯥꯠ ꯈꯔ ꯉꯔꯥꯡ ꯇꯧꯁꯜꯂꯒ ꯇꯧꯕꯅꯦ ꯁꯤ ꯇꯧꯗ꯭ꯔꯣ ꯍꯧꯖꯤꯛ ꯇꯧꯔꯁꯤꯅꯤ ꯃꯥꯏ ꯂꯝꯗ ꯍꯥꯏꯗꯤ ꯊꯕꯛ ꯁꯨꯕꯅꯦ ꯑꯩꯈꯣꯏꯅ ꯑꯃꯗꯤ ꯆꯠꯄꯗ ꯑꯐꯥꯎꯕ ꯑꯣꯏꯕ ꯌꯥꯎꯔꯤꯁꯦ ꯃꯥꯅ ꯈꯔ ꯍꯩꯕ ꯇꯦꯂꯦꯟꯒꯤ ꯃꯇꯨꯡꯏꯟꯅ ꯑꯗꯨꯒꯨꯝꯕꯅꯦ ꯑꯗꯨꯅ ꯌꯥꯔꯣꯏ ꯏꯟꯗꯤꯌꯥ ꯌꯥꯝꯅ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯏꯟꯗꯤꯌꯥꯁꯨ ꯋꯥꯈꯤꯅꯤꯗ ꯌꯥꯔꯣꯏꯗ꯭ꯔꯁꯨ ꯐꯖꯅ ꯋꯥꯈꯤꯅꯦꯕ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯁꯦ ꯋꯥꯈꯤꯅꯤ ꯏꯅꯥꯛ ꯈꯨꯟꯕꯗꯨꯗꯤ ꯀꯥꯏꯗꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯣꯃꯦ ꯃꯣꯏꯒꯤꯗꯤ ꯕꯤꯖꯤꯅꯦꯁ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯄꯟꯖꯥꯕꯇꯒꯤꯁꯨ ꯀꯟꯅ ꯀꯔꯤ ꯀꯟꯗꯦꯝ ꯇꯧꯔꯛꯏꯗꯅ ꯃꯣꯏ ꯍꯥꯟꯅꯒꯤ ꯑꯗꯨꯒꯀꯣ ꯇꯥꯗ꯭ꯔꯣ ꯑꯗꯨꯒ ꯉꯔꯥꯡꯗꯤ ꯑꯟꯗꯣꯂꯟ ꯇꯧꯔꯛꯏꯗꯣ ꯉꯁꯤꯒꯤ ꯉꯔꯥꯡꯁꯦ ꯀꯥꯁꯃꯤꯔꯒꯤ ꯍꯟꯗꯛꯀꯤ ꯂꯝ ꯃꯃꯤꯡꯗꯨ ꯀꯩ ꯍꯥꯏꯕꯅꯣ ꯀꯥꯎꯔꯦ ꯄꯔꯒꯝ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯒꯤ ꯏꯟꯁꯤꯗꯦꯟꯗꯨꯗꯤ ꯇꯁꯦꯡꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯍꯥꯏꯗꯤ ꯊꯕꯛ ꯗ꯭ꯌꯨꯇꯤ ꯁꯪꯉꯒ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯊꯕꯛ ꯍꯥꯡꯕ ꯃꯇꯝꯗ ꯀꯣꯏꯊꯣꯛꯎꯁꯤ ꯉꯁꯤ ꯅꯣꯡꯃꯗꯤ ꯀꯩꯅꯣ ꯇꯧꯔꯨꯁꯤ ꯅ ꯍꯦꯛ ꯂꯥꯛꯆꯔꯤꯅꯦ ꯍꯥꯏꯕ ꯑꯗꯨꯗ ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯅꯣꯁꯦꯟ ꯑꯗꯨ ꯃꯣꯏꯅ ꯍꯤꯟꯗꯨ ꯙꯔꯝꯗ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯁꯨꯅꯦꯕ ꯍꯠꯂꯤꯗꯣ ꯍꯥꯏꯗꯤ ꯌꯥꯎꯗ꯭ꯔꯣ ꯃꯨꯁꯂꯤꯝꯁꯨ ꯍꯠꯂꯤꯕꯅꯤ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯤ ꯈꯥꯏꯗꯣꯛꯄ ꯅꯠꯇꯦꯕ ꯃꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯄꯣꯠꯁꯛꯇꯨ ꯍꯠꯂꯤꯕ ꯇꯦꯔरिꯁꯁꯤꯡꯗꯨꯗ ꯑꯣꯏꯅ ꯄꯥꯟꯕꯤꯌꯣꯕ ꯙꯔꯃꯗ ꯍꯦꯛꯇ ꯄꯨꯁꯜꯂꯛꯑꯦꯕ ꯑꯃ ꯇꯧꯕꯒ ꯙꯔꯝꯗ ꯄꯨꯁꯜꯂꯛꯄ ꯈꯪꯗꯦ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯉꯣ ꯃꯣꯏꯒꯤ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯁꯤꯔꯤꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔꯕ ꯃꯅꯤꯄꯨꯔꯗ ꯁꯤꯔꯤ ꯃꯤ ꯀꯌా ꯁꯨꯔꯦ ꯑꯉꯥꯡ ꯄꯤꯛꯑꯕ ꯔꯦꯞ ꯇꯧꯔꯤꯕ ꯍꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯅꯍꯥꯟꯗꯩ ꯎꯕꯤꯗ꯭ꯔꯒ ꯃꯣꯏ ꯃꯤ 24-25 ꯁꯤꯕꯗ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯊꯨꯡꯉꯦ ꯃꯁꯤꯗ ꯀꯟꯗꯦꯝ ꯇꯧꯗꯅ ꯍꯣꯏꯕ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯊꯨꯡꯉꯦꯕ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯅꯤꯡꯗꯦꯕ ꯅꯠꯇꯦꯗ ꯃꯣꯏꯒꯤ ꯃꯃꯤꯠꯇ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏ ꯇꯥꯔ ꯂꯩꯈꯤꯕ ꯑꯃ ꯑꯣꯏꯅ ꯎꯏꯌꯦꯕ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯑꯃꯅꯤꯅ ꯃꯣꯏꯅ ꯈꯟꯗꯦꯕ ꯏꯟꯗꯤꯌꯥꯒꯤ ꯃꯤ ꯁꯤꯕꯕꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯁꯤꯕꯕꯨꯗꯤ ꯃꯃꯜ ꯂꯩꯇꯅ ꯖꯤꯔꯤꯒꯤ ꯊꯧꯗꯣꯛꯇꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯥꯎꯕ ꯉꯝꯃꯤꯕ ꯍꯣꯏꯃꯤ ꯍꯥꯏꯗꯤ ꯃꯃꯜ ꯂꯩꯇꯅ ꯈꯜꯂꯦꯕ ꯚꯦꯂꯨꯗꯣ ꯀ꯭ꯋꯥꯂꯤꯇꯤꯗꯨ ꯃꯣꯏꯅ ꯃꯃꯜ ꯂꯩꯇꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯗꯨꯅꯤ ꯀꯂꯛ ꯊꯣꯛꯅꯗ ꯄꯥꯀꯤꯁꯇꯥꯟ ꯖꯤꯟꯗꯥꯕꯥꯗ ꯇꯧꯔ ꯊꯥꯅꯔꯛꯏꯗꯨꯗꯣ ꯆꯨꯝꯃꯦ ꯄꯣꯠꯇꯨ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨ ꯃꯃꯜ ꯂꯩꯇꯦ ꯍꯧꯖꯤꯛ ꯅꯍꯥꯟꯗꯒꯤ ꯑꯃꯤꯠ ꯁꯥꯍꯁꯨ ꯂꯥꯛꯇꯦ ꯃꯣꯗꯤꯁꯨ ꯂꯥꯛꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯥꯁꯃꯤꯔꯒꯤꯗꯨꯅ ꯃꯈꯣꯏꯅ ꯁꯤꯗ ꯄꯥꯏꯁꯤꯜꯂꯤꯗꯨꯅꯤꯅꯦ ꯑꯃꯤꯠ ꯁꯥꯍ ꯄꯥꯏꯁꯤꯜꯂꯤꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯒ ꯗꯥꯏꯔꯦꯛ ꯄꯥꯏꯁꯤꯜꯂꯤꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯊꯣꯛꯑꯦ ꯄꯣꯠꯇꯤ ꯀꯔꯝꯍꯥꯏꯅ ꯁꯣꯜꯕ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯥ ꯂꯥꯛꯑꯒ ꯌꯦꯡꯒꯗꯕ ꯂꯥꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯗꯨ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ ꯅꯣꯔꯠ ꯏꯁ ꯍꯥꯏꯕ ꯏꯁꯇꯦꯠꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯗ ꯃꯈꯣꯏꯅ ꯃꯤꯠꯌꯦꯡ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯧ ꯅꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯤꯠꯌꯦꯡꯁꯤ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡꯁꯤ ꯃꯥꯟꯅꯗꯅ ꯌꯦꯡꯉꯦꯕ ꯍꯥꯏꯗꯤ ꯍꯣꯏꯅꯦ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃꯅꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯊꯣꯛꯑꯦ ꯍꯥꯏꯔꯗꯤ ꯀꯩꯅꯣ ꯇꯧꯒꯗꯕ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇꯕꯤꯗ ꯃꯈꯣꯏꯅ ꯀꯔꯤꯝ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒ ꯑꯗꯨꯝ ꯊꯝꯃꯦ ꯃꯈꯣꯏꯅ ꯑꯗꯨꯅ ꯀꯩꯅꯣ
तसेंना हारगदा दो हयेंग फुटबॉल की एनी मसाना आमदा फावरागदी हेक्ता कनो तौगनी काना लोगले एकोय मणिपुर फुटबॉल की ओइरगे एनी हिरम गुरि स्पोर्ट की लमदा स्पोर्ट की लमदा एकोय मणिपुर ना तुम सकता इमी इंडिया सि कराइदा लइमनो हाइसि सकता इनी अनु मणिपुर मसाना अदुदुगी करिसु खातिर येंगबा लैते काइम लैते हैबा अदुना अदुगा वफम मोहन तौरसे हयेंग होय मणिपुर मचा अम चलगा जाई मो सिल्लगा सानरे फावरे अदुगा काय दौरनी समथिंग क्रोर खरा पीरनी को अदु थबक खरा थबक पीरनी लोइरे अदु मंगाइरे खरा हप्चन बिरनी यारे को ओइदो किसिना याने हर अनु मखा ताबा इदो सि पीबी जी फारबने तो अइगोगे माइनॉरिटी बंगना ओयपना आम थावा तइगो मा तौबीदो अदे इकोय चाउई पीदेन से इकोय वारा तसेंग बैदी ताब्रो लाइते ताब्रो अखोगी प्रियम्बल ऑफ इंडियन कॉन्स्टिट्यूशन दको पीरिबा अखोगी राइट टू इक्वालिटी को राइट टू फ्रीडम राइट टू फ्रेटर्निटी अदो राइट टू इक्वालिटी हाइबसी मानब खुनाई हाइबने मानब खुनाई दो लमदम सिदा लैरिबे जाति असु यामबसी मानब खुनाई दो अमता मानद्रेबा अमदना अमतम तौनरगा अखोगी सानैनरगा लैनबनेबा राइट टू स्पीच कनाइ जखगे मांगरे अइंदुम हौजी फोबु हिंगकपसिदा राइट टू फ्रीडम जी 2000 ने 14 ज्वाइदगी मांगबगी मामी दुम तायबको राइट टू फ्रीडम राइट टू स्पीच फ्रीडम मनुंग चले दो राइट टू एक्सप्रेशन ना अदुगी सिगी मनुंग चली पोनी दो आइना हाइनिंग वा ngang याई आइना फोंगदोकनिंग वा ngang याई आइना हाइनिंग बा हाइबि याई अदुगी पोतु मति तुम करी एखोगी कनो तौर हाते लइए अदो हंदक पाली सरकार जिनादी राइट टू फ्रीडम राइट टू स्पीच हाइबदो अदु किहन भोगंदना त लहनद्रे होइबा आइ गाइबो तौरगा लइ हाइबे माउंदने बता तौस होइबा आयरके गोदी मीडिया ना जिकान भाइरल तइरो होइबा राइट दी मानब खुनाइ हाइसि मानब खुनाइ हाइसि सब मानब चखत मिनबतने मानब खुनाइ हाइसि मानब खंद्र मानब खुनाइ हाइसि अदगी इखोगी राइट टू फ्रीडम ऑफ रिलीजियस को मागी धर्मदगी मनिंग मखा तमजबा अदु कराइ जखरे अदु मांग नगाई अदु नमहतलगा कनो तौनगाई पोतनरकपनेबा हनकी वॉकअबाउट अमेंडमेंट बिल या मन पॉलिटिक्स कांगु दैने लोइन सोरेई प्रजान नतेबा सोरेसी मोइन सानबने मखोगी नंबर गेम देबाको सामने वन लाइक ऑफ गेम आइदो गेम मने गेम ने तौनसे नंबर गेम ने अदुगो वारी समरम चगितुरे अखोगी लाक्तुब तारिख 5 अप्रैल से हियरिंग चथने हारिसे आई वखंददि तुम हियरिंग की तुम चथनी चथरगा मतम तुम लौथरगा लैगने है मरमदि हेक्ता मसिगे पोज मखोइना लैखाइ ताबंगम खाइरिमि हेक्ता आंसर पिबंगम कइगिनो हाबा कांदा अरोइबनेबा सुप्रीम कोर्ट हाइसे सिसिना अरोइबनेबा अरोइबनेबको सुप्रीम कोर्ट सिदने खोंग पाइरगनेबा खोनि मयामनि यालि अखोगी कॉन्स्टिट्यूशन से ngakpiyu ana ne patau report सुप्रीम अरोइबनेबा जुडिशरी सिना इरोइलोइबनेबा जुडिशरी एगो अहानबा जोसबि मखोंग अहुम हाइदो हाइनबदो जोसबि मखोंग अमसे इखोगी एग्जीक्यूटिव नेबा एग्जीक्यूटिव कनोने लेजिस्लेचर नेबको लेजिस्लेचर सी योसबि मखोंग अहान अमने अम्मा लैरे योसबि मखोंग अहुम सिदा लेजिस्लेचर ने एग्जीक्यूटिव ने जुडिशरी ने अदो अखोइना हाइ कनो तौग्रिसे हाइजरुसे लेजिस्लेचर जो हाइजरे यादरे लेजिस्लेचर दुननि तौरे इ थबकसे लेजिस्लेचर नसु तौद्रे नादे अखोइगे मयोक्तदा हाइतारे
ꯑꯗꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯁꯨ ꯂꯦꯖꯤꯁꯂꯦꯆꯔꯅ ꯍꯥꯏꯕꯗꯨ ꯏꯟꯗ ꯂꯩꯔꯦ ꯑꯗꯨ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯇꯨꯅ ꯑꯃꯨꯛꯀ ꯖꯨꯗꯤꯁꯤꯌꯥꯔꯤꯒꯤ ꯃꯊꯧꯗꯨ ꯍꯟꯗꯛꯀꯤ ꯇꯥꯔꯤꯛ 5 ꯇꯧꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ ꯑꯗꯨ ꯖꯨꯗꯤꯁꯤꯌꯥꯔꯤꯁꯤꯅ ꯑꯔꯣꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯒꯤꯀꯣ ꯄꯤꯚꯠꯁꯟ ꯃꯈꯣꯡ 3ꯗꯨꯗ 2ꯁꯤꯁꯨ ꯐꯦꯜ ꯑꯣꯏꯔꯦꯕ 3ꯁꯨꯕ ꯂꯥꯁ ꯐꯥꯏꯅꯦꯜꯅꯦꯕ ꯑꯔꯣꯏꯕ ꯈꯣꯡꯒꯥꯎꯅꯦꯕ ꯑꯁꯤꯅ ꯌꯦꯡꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯁꯤ ꯀꯩꯅꯣ ꯇꯧꯒꯅꯤ ꯃꯇꯝ ꯑꯗꯨꯝ ꯂꯧꯊꯔ ꯂꯩꯒꯅꯤ ꯈꯪꯉꯤꯕꯅꯤ ꯃꯈꯣꯏꯁꯨ ꯃꯁꯤ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯨꯀꯥꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯂꯥꯛꯀꯅꯤ ꯌꯥꯎꯔꯛꯀꯅꯤ ꯃꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯥꯛꯇ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯒꯅꯤ ꯑꯗꯨꯝ ꯃꯆꯦꯠ ꯑꯗꯨꯝ ꯇꯥꯕꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯏꯟꯗꯤꯌꯥꯁꯤ ꯂꯩꯕꯥꯛ 10 30 40 ꯐꯥꯎꯒꯤ ꯃꯌꯥꯗ ꯀꯟꯇ꯭ꯔꯤ ꯑꯣꯏꯅ ꯊꯣꯛꯂꯛꯄꯒꯤ ꯐꯤꯕꯝ ꯆꯥꯟꯁ ꯌꯥꯝ ꯋꯥꯡ ꯂꯥꯛꯀꯅꯦꯕ ꯀꯦꯔꯂꯥ ꯍꯥꯏꯕ ꯏꯁꯇꯦꯠꯇꯨꯗꯤ ꯃꯔꯣꯝꯗꯣꯝ ꯂꯦꯞꯄꯁꯨ ꯍꯤꯡꯒꯗꯕ ꯏꯁꯇꯦꯠꯅꯤ ꯍꯩꯕꯣ ꯀꯦꯔꯂꯥ ꯍꯥꯏꯕ ꯏꯁꯇꯦꯠꯁꯤ ꯃꯔꯣꯝꯗꯣꯝ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏ ꯇꯥꯅ ꯑꯩꯈꯣꯏ ꯂꯩꯔꯒꯦ ꯃꯣꯏꯅ ꯑꯗꯨꯝ ꯇꯣꯈꯥꯏ ꯇꯥꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯊꯣꯛꯄ ꯃꯣꯏ ꯀꯟꯇ꯭ꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯁꯥꯅ ꯂꯩꯉꯥꯛꯑꯒ ꯂꯩꯈ꯭ꯔꯁꯨ ꯑꯗꯨꯝ ꯃꯣꯏꯗ ꯋꯥꯔꯣꯏꯕ ꯌꯥꯗꯃꯦ ꯑꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯗꯕ ꯑꯩꯅ ꯍꯪꯉꯦꯕ ꯀꯩꯗꯧꯅꯤ ꯏꯁꯥꯅ ꯆꯨꯈꯠꯆꯕ ꯃꯩꯅꯤ ꯆꯥꯛꯑꯦꯗꯅ ꯍꯥꯏꯗꯣ ꯑꯗꯨ ꯇꯥꯔꯦ ꯀꯩꯅꯣ ꯑꯗꯨꯅꯤ ꯄꯨꯡꯁꯤꯁꯨ ꯌꯧꯁꯤꯜꯂꯛꯑ ꯃꯥꯜꯂꯦ ꯊꯦꯡꯉꯦ ꯄꯨꯡ ꯀꯌꯥ 12ꯕꯨ ꯇꯥꯔꯝꯃꯦꯅꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ 12ꯁꯨ ꯇꯥꯔꯝꯃꯦ ꯑꯗꯣ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯐꯥꯎꯅꯔꯁꯤ ꯊꯝꯃꯒꯦ